ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon, ELITETV ki test of cartoon ki mahawming tabirisu ahamatara mukchari. Maroy nga sim fala phongba pause sengi cartoon singda cartoonist na kari haining liba kari phonong liba aduga miyam da kari wakal khanang liba abdu miyam da sandokna thamjabagi program ni adumba test of cartoon ki mahaw ay hamad lokhasage khoi Sangai Express ki onthok pani da sta onthok pani sta yamna fajaba cartoon na mai miyam si miyang tabiyo sida ahal lama mai ra pai bi ahal lama ne amasina khoi adum fake ne sidi khoi Prime Minister Narendra Modi ni ye bse BVS na ye se da Narendra Modi se koi mitange ma channel ga tongdre ma gi assumption hai jare ko mana sum khanja ba hai tare the be sing di awang ba thak ta thamgada bani na hai so laga ma se mami se u daga chaisu je pairaga maraga chat paduni mamang da haidok kibudo na tang kunda adeda mera pai bi ima sin haire nungaire nang na dosti film kumingai da ekhoi di Nakogi Sivaina, but na kaudana, electric current tajindana, chemical capsendana, lawyer could in wire cinema. Adeda Yambio say that some Yamnamagi, some cartoonism, can walk alone dietare. I depra, then the Mursiamrum da Kuki, Mame Tangba Magachapman lady, Udre, came to Udre Manipuri issue say, Aduki but Nimichama, Nimicham needs to watch up, Savan Mitani, Adumatang, Kundudani, Manavum, Pongdokibudo. Aduna koi kaw ngamoy aduna koi gi August ki tang kun na dudum kaw ngamoy dabani taram da koi gi viral oirakpa kun da parliament mamang da mara phobok aduna Narendra Modi se dum dosti na thai film koi gi makhong te baga baga mamit tang ba baga aduga koi oi gi film ya phajaba film amal legi bane kuiraba thai ne gi aduda hajik si Narendra Modi na chatlisi mamit udraga chesu je pirate chapani khongop su tongdre Nipi Singdi, awang batak ta thamgadabani na mana, so la chappaduna theda, ima mera pai bi meti sina haibani. Nungare, nang dosti pum film kumingai da, ekoi di na koi ki sifai na but na kaudana, electric current thajindana, chemical kapsandana na, torbungi thoki ba thodok tu haji fau da pawang daba, haji layeng dani yam na kanna madugi su lai duni hosta na puda, paisa lawi laude changi changde kai bi su thoktana, tungan ba mayam na koi mateng panga. Laibaduni aduna saida yam phajaba cartoon ni ye bse BVS ki yam na wan thuk leiba nokning bu su fawwa aduga bakhul sim phajaba cartoon en thamjake pathang le sina koi sana leiba ki loiredana haiduni loiredana sida mayam je pung adagi moibung khong dana don telaga chitkiba handak social media da viral ibugu da yimpham moiba cartoon ne thamjake sida lalak sida nupi sina haire jhan moibung khongal lisna kana mang kharja no haiba Kong is the poor down tender chali adeda. Sida the PM is in Hare. Emile Gassiu Soga Tiri ne Hadana. Akui Masida Ganga Badum lay possessing Jimmy with Tabokto with that Tabokto didum, Miwadi Karatum Taba. Adam Homeless Animasi Tengabani and Saida Kogi. Emile Siamusum Sies of Sungi, Atuba Lamalo Honingba, Maduga Wakalunduni, the cartoonist in the Pondo is Yotuga, Masizu Kogi Kavaraya Udini. Manipur organization me see Yaman Grek Kanagaway and I do not come Grek and Chief Minister of Fondoba, what from Yogu to Aduna. So I said that Punjan Bagi, Aduka Pot Yarodra, Habagi Haji Imai Bell, Tawai Kamuna Sia Soma Punjalu, Haidana,
ꯃꯊꯥꯡ ꯆꯔꯥ ꯍꯦꯜꯂꯝꯕꯗꯒꯤ ꯍꯧꯖꯤꯛ ꯁꯤꯗꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯍꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯎꯈꯤꯕ ꯁꯛꯇꯝꯗꯨꯅꯤ MLA ꯁꯤꯡꯁꯨ ꯎꯗꯕ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯉꯥꯡꯗꯕ ꯀꯥꯡꯕꯨ ꯌꯥꯎꯈ꯭ꯔꯦ ꯏꯂꯦꯛꯁꯟ ꯃꯌꯥꯗꯗꯤ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯀꯅꯤ ꯈꯣꯏꯔꯝꯂꯒꯅꯤ ꯊꯣꯛꯂꯛꯑꯒ ꯑꯩꯉꯣꯟꯗ ꯚꯣꯠ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯃꯃꯤꯡ ꯇꯥꯒꯗꯕ ꯈꯕꯔꯗ ꯃꯃꯤꯡ ꯇꯥꯒꯗꯕ ꯐꯣꯇꯣ ꯎꯒꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯇꯧꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛ ꯑꯁꯣꯝꯗ ꯑꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯧꯕꯗꯣ ꯑꯗꯨꯅ ꯁꯤꯗ MLAꯒ CSOꯒ ꯊꯤꯔꯤꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯏꯂꯥꯕꯣꯔꯦꯠ ꯇꯧꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯒ ꯀꯥꯔꯇꯨꯅꯤꯁꯇ ꯐꯣꯡꯗꯣꯛꯅꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯁꯨ ꯈꯪꯉꯝꯃꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤꯅꯤ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯩꯅꯤ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯗ ꯈꯨꯠ ꯊꯥꯔꯛꯏ ꯑꯗꯨꯗ ꯁꯤꯐꯥꯏ ꯑꯃ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯑꯍꯟꯁꯦ ꯐꯥꯕ ꯂꯥꯛꯄꯅꯤ ꯑꯗ ꯁꯤꯐꯥꯏꯁꯤꯅ ꯍꯥꯏꯔꯦ ꯁꯔꯀꯥꯔꯅ ꯃꯥꯃꯕꯨ ꯐꯥꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯅ ꯁꯤꯡꯕ ꯁꯥꯎꯕꯩ ꯀꯔꯤꯕꯨꯁꯦ ꯏꯁꯨꯁꯤꯒ ꯄꯥꯏꯔꯒ ꯍꯥ ꯀꯗꯥꯏꯗꯒꯤ ꯁꯔꯀꯥꯔ ꯀꯅꯥꯒꯤ ꯁꯔꯀꯥꯔꯁꯤ ꯂꯩꯁꯨ ꯂꯩꯇꯅ ꯆꯠꯂꯨ ꯑꯥꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯍꯟꯁꯤꯅ ꯈꯨꯝꯃꯛꯄꯗꯨꯅꯤ ꯑꯃꯁꯤꯅꯗꯤ ꯁꯤꯐꯥꯏꯁꯤꯅ ꯃꯥꯃ ꯅꯪ ꯋꯥ ꯉꯥꯡ ꯊꯣꯛꯄ ꯀꯔꯤ ꯀꯔꯤ ꯇꯧꯕꯗꯒꯤ ꯐꯥꯔꯨꯆꯣ ꯂꯥꯛꯏꯅꯤ ꯑꯗꯨꯗ ꯑꯍꯟꯁꯤꯅ ꯍꯥꯏꯔꯦ ꯍꯥ ꯀꯗꯥꯏꯗꯒꯤ ꯁꯔꯀꯥꯔ ꯀꯅꯥꯒꯤ ꯁꯔꯀꯥꯔ ꯂꯩꯁꯨ ꯂꯩꯇꯗꯅ ꯆꯠꯂꯨ ꯑꯥꯗꯅ ꯁꯔꯀꯥꯔꯁꯤ ꯂꯩꯇ꯭ꯔꯦ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯅꯨꯃꯤꯠ 100 ꯍꯦꯟꯈ꯭ꯔꯦ ꯊꯥ 4 ꯐꯥꯖꯤꯜꯂꯛꯀꯗꯣꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯃꯌꯥꯝ ꯂꯩꯔꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯇꯦ ꯃꯤꯁꯤ ꯃꯤꯅꯥ ꯂꯦꯞꯇꯦ ꯁꯔꯀꯥꯔꯁꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯁꯤꯅꯤ ꯃꯌꯥꯝꯅꯁꯤ ꯍꯪꯅꯔꯤꯁꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯍꯧꯖꯤꯛ ꯀꯥꯔꯇꯨꯅꯤꯁꯅ ꯄꯨꯊꯣꯛꯏꯁꯦ ꯑꯗꯨꯅ ꯑꯦꯛꯁꯟ ꯑꯃ ꯂꯧꯔꯣ ꯁꯤꯃ ꯌꯥꯔꯣꯏ ꯍꯥꯏꯕ ꯇꯞ ꯇꯞ ꯑꯗꯨ ꯌꯥꯔꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯚꯥꯔꯠ ꯂꯩꯉꯥꯛꯁꯨꯅꯤ ꯀꯩꯝꯇ ꯇꯧꯗꯦ ꯍꯧꯖꯤꯛ ꯋꯦꯠ ꯑꯦꯟ ꯋꯥꯠꯁꯇ ꯑꯗꯨ ꯇꯧꯗꯅ ꯗꯥꯛꯇꯔ ꯊꯥꯔꯛꯀꯅꯤ ꯍꯤꯗꯥꯛ ꯊꯥꯔꯛꯀꯅꯤ ꯆꯦꯡ ꯊꯥꯔꯛꯀꯅꯤ ꯄꯩꯁꯥ ꯈꯥꯏꯗꯅꯤ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯑꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯗ ꯄꯦꯜꯂꯛꯇꯕ प्रजाꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗꯣ ꯉꯁꯥꯏ ꯀꯥꯔꯇꯨꯟꯁꯤꯗ ꯄꯨꯊꯣꯔꯛꯄꯅꯤ ꯑꯗꯨꯅ ꯁꯔꯀꯥꯔꯁꯤ ꯂꯩꯔꯤꯕ꯭ꯔꯥꯅ ꯍꯪꯉꯛꯄ ꯑꯆꯧꯕ ꯋꯥꯍꯪꯗꯨꯅꯤ ꯀꯗꯥꯏꯗꯒꯤ ꯁꯔꯀꯥꯔꯅꯣ ꯁꯤꯅꯤ ꯀꯅꯥꯒꯤ ꯁꯔꯀꯥꯔꯅꯣ ꯁꯤꯅꯤ ꯁꯔꯀꯥꯔꯁꯨ ꯂꯩꯁꯨ ꯂꯩꯇꯦ ꯆꯠꯂꯨ ꯑꯥꯗꯅ ꯁꯥꯎꯅ ꯉꯥꯛꯄ ꯑꯍꯟꯗꯨꯒꯤ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯆꯧꯕ ꯃꯃꯤ ꯇꯥꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯣꯠꯇꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯤ ꯁꯤꯗ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯁꯤꯅ ꯈꯤꯇꯪ ꯏꯁꯨꯗꯒꯤ ꯊꯥꯏꯗꯣꯛꯑꯀꯥꯟꯗꯅꯤ ꯑꯗꯨꯗ ꯁꯤꯗ 이ꯕ ꯑꯗꯨꯒ ꯁꯤꯗ ꯇꯧꯗꯕ ꯊꯕꯛꯇꯨꯅꯤ ꯑꯦꯅꯤ ꯖꯒꯥꯗꯗꯤ ꯐꯦꯟ ꯊꯥꯔꯒ ꯃꯥ ꯎꯏꯔꯦ ꯂꯩꯗꯣꯏꯅꯤ ꯑꯁꯤꯗ ꯃꯦ ꯑꯥꯏ ꯍꯦꯜꯞ ꯌꯨ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯧꯔꯥ ꯀꯔꯤ ꯂꯩꯕꯤꯒꯦ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗ ꯁꯤꯗ ꯑꯃꯅ ꯈꯨꯝꯃꯦ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯀꯟꯅ ꯇꯨꯝꯂꯤ ꯃꯦ ꯑꯥꯏ ꯍꯦꯜꯞ ꯌꯨ ꯍꯥꯏꯕꯗꯤ ꯑꯩ ꯀꯟꯅ ꯇꯨꯝꯂꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯅ ꯀꯥꯔꯇꯨꯟꯁꯤꯗ ꯄꯨꯕꯅꯤ ꯑꯩꯈꯣꯏꯒꯤ ꯎꯠꯄꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯈꯣꯠꯀꯗꯕ ꯑꯦꯅꯤ ꯖꯒꯥꯗ ꯆꯠꯂꯣꯁꯤ ꯑꯣꯐꯤꯁꯇꯨ ꯉꯥꯏꯔꯦ ꯑꯃꯁꯨ ꯉꯥꯏꯔꯦ ꯑꯁ ꯐꯥꯏꯜ ꯑꯃ ꯂꯥꯟꯕꯒꯤ ꯑꯗꯨꯝ ꯄꯩꯁꯥ ꯑꯗꯨꯝ ꯆꯥꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯗꯨꯝ ꯂꯧꯔꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯇꯧꯕ ꯖꯒꯥ ꯖꯥꯠꯅꯤ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯆꯠꯅꯕꯤꯅꯤ ꯇꯧꯗ ꯌꯥꯗꯕꯒꯤ ꯃꯌꯥꯝ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯑꯗꯨꯅ ꯑꯩꯈꯣই ꯆꯥ ꯊꯛꯅꯕ ꯂꯨꯄꯥ 500 ꯄꯤꯔꯝꯃꯨ ꯍꯥꯏꯕꯗ ꯆꯥ ꯂꯨꯄꯥ 500 ꯊꯛꯑꯗꯤ ꯂꯣꯏꯔꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯅꯤ ꯑꯗꯨꯅ ꯁꯤꯗ ꯑꯩ ꯃꯦ ꯑꯥꯏ ꯍꯦꯜꯞ ꯌꯨ ꯍꯥꯏꯕꯗꯤ ꯃꯁꯤ ꯋꯥꯍꯟꯊꯣꯛ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯀꯟꯅ ꯇꯨꯝꯂꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯅ ꯀꯩꯅꯣꯁꯤꯅ ꯊꯕꯛ ꯇꯧꯗꯕ ꯃꯌꯥꯝꯁꯤꯡꯁꯤ ꯎꯔꯀꯥꯟꯗ ꯐꯣꯡꯗꯣꯔꯛꯄ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯁꯦꯡꯈꯥꯏ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯗꯤꯃꯥꯟ ꯑꯣꯏꯅ ꯑꯃꯨꯛ ꯍꯧꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ ꯑꯅ ꯃꯥꯏꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯦꯡꯈꯥꯏ ꯇꯧꯈꯥꯏ ꯂꯥꯟꯒꯤꯅ ꯁꯤ ꯄꯣꯠꯁꯤ ꯑꯗꯨꯝ ꯈꯔ ꯊꯣꯛꯂꯛꯑꯕꯅꯤ ꯈꯔ ꯉꯥꯎꯁꯤꯟꯅꯕ ꯈꯔ ꯌꯥꯎꯕꯒꯤ ꯄꯣꯠꯁꯤ ꯑꯗꯨꯅꯤ ꯀꯥꯞꯊꯠꯅꯗꯨꯅ ꯁꯤꯅꯕ ꯀꯌꯥ ꯌꯥꯝꯅ ꯌꯥꯎꯅꯈ꯭ꯔꯤꯅꯤ ꯂꯥꯟ ꯇꯧꯕ ꯂꯩꯕꯥꯛꯅꯕꯨ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯗꯅ ꯑꯗꯨꯅ ꯀꯥꯞꯅꯕ ꯁꯤꯗꯩꯗ ꯀꯥꯞꯊꯠꯅꯕ ꯈꯨꯠꯂꯥꯏ ꯃꯁꯦꯟ ꯂꯣꯏ ꯄꯥꯏꯅꯔꯕꯅꯤꯅ ꯑꯃꯅ ꯁꯣꯜꯂꯛꯄ ꯌꯥꯎꯕ ꯌꯥꯏ ꯍꯥꯟꯅꯗꯤ ꯆꯨꯝꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯆꯪꯉꯒ ꯁꯦꯡꯈꯥꯏ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯗꯤꯃꯥꯟ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯖꯒꯥ ꯖꯒꯥꯁꯤꯡꯗ ꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯅ ꯀꯥꯔꯇꯨꯅꯤꯁꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯑꯗꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯍꯧꯕꯅꯤ ꯑꯗꯨꯅ ꯂꯥꯟꯒꯤ ꯅꯃꯥꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯃꯤꯗꯤꯌꯥꯗ ꯂꯥꯛꯄ ꯔꯤꯄꯣꯔꯠꯇꯨ ꯍꯥꯏꯔꯤꯕ ꯀꯥꯔꯇꯨꯅꯤꯁꯅ ꯊꯝꯕꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯁꯤꯗ ꯑꯍꯜ ꯑꯅꯤ ꯆꯐꯨ ꯊꯥꯡꯒꯠꯂꯒ ꯑꯩꯈꯣई ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯤ ꯅꯨꯄꯤ ꯑꯅꯤ ꯑꯗ ꯍꯥꯏꯔꯦ ꯗ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯗꯕꯜ ꯏꯟꯖꯤꯟ ꯒꯚꯔꯟꯃꯦꯟꯠ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯉꯕ ꯗꯕꯜ ꯏꯟꯖꯤꯟ ꯒꯚꯔꯟꯃꯦꯟꯠꯁꯦ ꯏꯁ ꯀ꯭ꯋꯥꯏꯠ ꯗꯦꯟꯖꯔꯁ ꯌꯥꯝ ꯁꯥꯊꯤꯅ ꯃꯁꯤ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯌꯥꯝ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏ ꯌꯨ ꯅꯣ ꯋꯤ ꯑꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁ ꯏꯟ ꯑꯋꯥꯔ ꯍꯣꯝꯂꯦꯟ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯗ ꯔꯤꯐ꯭ꯌꯨꯖꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯁꯦꯜꯇꯔ ꯃꯌꯥꯝ ꯑꯃꯁꯤ
ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯇꯦꯝꯄꯔꯔꯤ ꯁꯦꯜꯇꯔ ꯍꯣꯝ ꯁꯦꯝꯃꯦ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯦ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯦꯃꯤꯂꯤꯒꯤ ꯊꯕꯛ ꯆꯠꯊꯣꯛꯂꯁꯨ ꯋꯥꯔꯨꯔꯁꯨ ꯁꯨꯔꯨꯔꯁꯨ ꯔꯤꯛꯁꯣꯕꯨ ꯊꯧꯔꯨꯔꯁꯨ ꯍꯜꯂꯛꯑꯀꯥꯟꯗ ꯌꯣꯝꯄꯥꯛꯄꯨ ꯇꯧꯔꯨꯔꯁꯨ ꯍꯖꯤꯔꯥꯕꯨ ꯁꯨꯔꯨ ꯍꯜꯂꯛꯑꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯐꯦꯃꯤꯂꯤ ꯏꯃꯨꯡꯒꯤ ꯅꯨꯡꯉꯥꯏꯖꯕ ꯉꯥꯛ ꯄꯣꯊꯥꯕ ꯍꯥꯏꯕꯗ ꯐꯪꯉꯛꯇꯕꯁꯤ ꯊꯥ 3 ꯍꯦꯟꯖꯜꯂꯛꯑꯕꯅꯤ ꯊꯥ 4 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯁꯤꯗꯩꯁꯤꯗ ꯃꯤꯌꯥꯝꯁꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯁꯤ ꯉꯁꯥꯏ ꯀꯥꯔꯇꯨꯅꯤꯁꯅ ꯎꯔꯀꯥꯟꯗ ꯃꯗꯨꯒꯤ ꯗꯤꯄꯤꯛ ꯇꯧꯅꯕ ꯃꯗꯨ ꯔꯤꯚꯤꯜ ꯇꯧꯅꯕ ꯑꯗꯨꯒꯨꯝꯕ ꯊꯝꯃꯛꯄ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯔꯤꯁꯤ the absolute majority forget the absolute majority double agent government is quite dangerous satina danger oire khudong thiningai oire you know nang khangiduni we are refugees nang khangedana we are refugees in our homeland khoi sagi pona phum lamdam khuri nausang ta pham sidai da khoi se pura refugee am oire lanjen na ba mayam dagi ngak tangai le aduna sugumba issue si leire manipur gi film se si oire haidana thamba cartoon ni aduna cartoon ni singi su yamna wakal thada ba ꯀꯣꯛ ꯊꯥꯗꯕ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯁꯤꯒꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯋꯥꯍꯩ 1,000,000ꯗꯒꯤꯗꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯑꯃꯅ ꯄꯤꯛꯆꯔ ꯑꯃꯅ ꯍꯦꯟꯅ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨꯝ ꯄꯤꯕ ꯉꯝꯃꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯌꯥꯝ ꯁꯥꯡꯅ ꯇꯥꯛꯇ꯭ꯔꯒꯁꯨ ꯇꯦꯟꯇꯛꯄ ꯋꯥꯍꯩ ꯈꯔ ꯑꯗꯨꯒ ꯐꯖꯈ꯭ꯔꯕ ꯀꯥꯔꯇꯨꯟꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪꯅꯤꯖꯔꯤ ꯄꯤꯅꯦꯕꯤꯁ ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ